Isel Express the phone keep tuan tuan we epoch and Congress Sarkana Manipur top Senel Gimaki Mam Tamzagi Ahan Bada State Sigi Wang Ratopa Pound Hana Tamzagi Company Anina Talebakta Sizinanaba car Sem Sabo Cre How keep say the General Motors Amasum Hog Hits Martin Gi Company Anina Anoba Lunar Robbers Hemgatuna Talebakta Astronaut Sing Puduna Satpayaba car Makalama Sem Lagani Hana Lautokiba Matunda, House Company and Yasina, Makoina Sariba Karadu, Talebak the Satpamua Singda, Ren Lauduna, Sana Vigitaba Horagani Hana Fundurakli, Farm Ani Asiga, Talebak the Season of Yaba, Vehicle, Car Makalasi, Develop the Vigitaba House Pomroi Loiduna, Line of Tauduna Lady, Car Makalasi, Commercial Space. Company sing Kudam Oina Space X Amadi Brew Origin Singda Rent season of a Panganavagi Kudong Saba Lehengani Hari Company Aniasina Lunar Mobility Vehicle Si Ahan Boina Kungamatu Shuba Say Sagi Tara Sakadaba Mission the Puduna Talebakta Makogi cars in a season of Bangamlagani High Guitars of a sound lady Tarangasi Kum sing English sing aniga Kungamangada Talebakta Sakadariba Concert Asida Tabo Oina Pang Toklabaya Hari Anoba Mongi, Tara Sizinagadaba car asi autonomous driving capacity legini, Amasum platform Aduna, car Aduda Tong Libam using handle Tauduna, lunar space, surface the coin setuna, Yang Yabigi Kudong Sabas of Fangangani, Heidi Hansu, Paus Namahatana Fundurakli, Atopa Paumana, Lambi the Tadopa Sagol Sung Hamsana Tamnana Batabak by Calabasu, Impal Gilambi Kiadanga Sisu Sagol Kia Saitok to the lady. Accident Hopi sang Hengat Hali Impal Jiribam Lambigi, Oriental College Mapadigi, Tagil, Golom Laikai Mapapau, the Tadok to Natamba Sagolamadi, Sankia, Nesne Highway Sigi Lambida, Lysinman as at a walks in the two in an accident Topam area with it, Manipulagana sub Saba Miang Sang Biu, Haina, Muikiana Wakalakli, Tasig in the Pandas of Heidi Mapam Singadugi Manung Saliba. Moirang Hanuba, Ipudagi Kara Hai Taralaga, Lambida, Salamba Sagol, Sensilaga, Motorbike Tungduna Lak, but a Tingzilakpadagi, Maite Eshei, Sakpi, Machin Tumkhat, Wangkem Puja, Sanu say Kunganito Apapa, Wangkem Lukoi Sokpadagi, like an Aduna lady, Taudo, Numidang Wairam, Riashilama, Kurai the Saluraga, Yum the Halakaki Lambita Tokibani, Marki Mabuna Mark Puyum the Puduna Lako Matamadu, Kara Mamshilakpo Matamoeva. Tan Famni, Lambi the Lapa Gari, Asobama di Gari Masakiana, Light Kaplaga, Horn Kong Manasingba, Torakudigi, Lambi may the lady was Sakol Singaduna, Kangduna Sentorakpa, the motorbike Aduda, Tengzilaga, Gari Edutuki, Puja Sanuna, Gari Edugi, Mamang the Hunduna Taraga, Wilasta, Mine Sitki Hadi, Tan Pamadu the Sagola Dugi Tungi Kongna, Handuna Kana Kaurambada, Garita Panki, Lebok Pabana, Gari Edu. Tapna Taubu Oividi, Puja Sanugi yet Tangbo, Maigi Unsa, Hutoki, Gari Edu, Kana Taubu Edam Lavadi, Koilas the Court Gashinduna, Heno Kudong Tip Tolamashia, Maki Mabundi, Kahena Asopo Yaukide, Asopa Duna Maramoraga, Program Kayama, Hydolaga laying the Hadi. Maka Satarapo and Mam, the editorial Kalangatang Mam Tamzaramge, White House Singolgi, eviction, Padapiramba, Land Revenue Official Singsu, Sakpi Pamtui. Manipur Chief Minister na handak April kun gohum doida pangthokiba khongjom degi thorom yaururaba matung halakki lambida White House Singol gi protected forest manungda yum kya sagalamba ubada pianaba phungdokhiba matung hairiba mafam singa duda encroacher oina yum sajiliba miyoi singda makoina sariba yum singa du takthok loidabagi kari maram leibagi haina me kunga tereta sokos notice thakibani Maduga Mari Lena encroacher ni haina masak khangdoklaba yum samaga marfugi miyoi singna sengdo oral pirakiba lekre adugumba oral singadu lengangna pendavana saliba tha sigi tarada logi wamda sajiliba yum singadu tha sigi taraga nitoi fawg manuna masa masana sidoknaba khangankibani adubu jun taraga humdogi ayuk fawbra sidoklamdaba yum sing Manipur lenga ki forest department ki official singna masing yamlaba police force ka loinana sidok fawkre Numit asi fawba yum kumfuga mapan sidokre makhatana sidokadaba kya maswali lenga ki kanglon amagi makhada sidokraba yum singa duda leramba miyoi kya haujik laifam leitabana koisien sen aduna leinari Manipur yoina de handak sa thariba eviction asina khwaidigi sauba ama oire
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ humphugamapangi miyoi sangwa henbadi laifam lehandre amasum sathariba thausil asi lengaki miyengdadi lande kanagumba singna tauningbada taubu yadi haibidu takpani adubu miyoi kayadi mayu makai leitaba miyoi ohele masisu mamangi lengaki ashoibanani haibiyai ashoibaduna miyoi kayadi victim ohele mafam aduda leiriba miyoi khudimak pata amadi dak sitha pairabasingni Protected Forest Area ni khangna pata piram niba Land and Revenue Department gi official sing adu mara leiti haibi yaroi makhoi na soiraga miyoi khara khakta da victim ohen busum loi makhoi busu sairak pi phamthui laingak na mipum khudima pu sa manana yengpham thui matam adu da official sing adu na mafam adu da khunda bi yaroi hairabadi kana su laisin ma ngamlam loi soiribadi matam adu gi official sing aduni amaromda kumsing 1995 ta packet khiba Indira Gandhi Land Allotment Program gi makhada hariba mafam adu da pata pi khibani haibasu lei madu oirabadi lalibasi kanano haibu wahang amasu tholakle lenga amagi matamna paikhalamba thabak thoramsing atopa lenga amana satna handrabadi miyamdi kari oigani haibang sigi editorial kalam si miyamna thamjaramge atopa pawmana aina yadab mongda Chinese nupa ama Nagaland gi girlfriends amaga India ta leirambadagi fagat mangamkhre aina yadab mongda Chinese ki nupa ama India gi Delhi manakta leiba Haryana gi Gurugram leirambadagi Ngashi police na fagat khre pharaba Chinese ki miyoi dudi onju fai sei kuntraga taruk Elias aka kaleni haiba khangmangamle magma ki nupi Nagaland gi sei kungani thoida ngariba Petekrinioga konana fogat pangamkhibani report amagi matungina Chinese national si India manungda aini yadab mongna sei anigi mamangdagi leiraklibani haiba khangle matai manau anima Haryana gi Gurugram da leiba hotel amadigi ngasi Delhi gi police team amasung Uttar Pradesh gi police singa loinana fogat pangamkhibani matai manau ani edu Chinese national anina pau pirakpadagi phabangamkhibani hairi atopa Chinese miye ani edu India Nepal border oiriba Bihar dagi haukiba thangja numita SSB gi lanmi kangbu amana Himalayan region nanthokuna sienana bo hotnaringai da fakhibani hairi kale amasuma ki Nagaland dagi nupi Tetekrinio anima Greater Nagaland da leiba housing complex amadagi ngasi fagat khibani makoi fagadore haiba pau khangmadagi makoi anima Gurugram da sienduna lotki matung tabada police na makoi anima Gurugram da thihumbagi thabak sathaduna fagat khibani Chinese national adugi India da leibigi visa adugi mamang sei 2020 gi June thada expire oikre haibasu police na khangmangam khre hairi hanasu pau sina su phongdorakli aduga hauji koinadi myam pau si matang se lusinjarage amasum pathok sakibra soikiba lankiba kya yaursu myam na ngakpi gene amasum matam geba maruebi pau sing su myam de lep laitana update pijar hi gi hainasu channel sigi maike digi myam gi phone na thamjari and thank you